KAKCHING District Police Commando AMADI KUNTHRAGA SHUBA SAM Rifles PANGALTABI gi APUNBA team AMANA LONA THINGKHRABA LALHOULUP KCP NOYON gi Cadre ahum NGARANG NUMIDANG PUNG 5 rom TABA ADUWAIDA Langmeidong Awang Leikai gi Thong Mayadagi Phare HAIRI Police dagi fangba paw magi matungina faraba KCP Noyon gi Cadre sing adudi soibam Leikai dagi haujikna Palel maning Leikai da leiba El Sana Tomba jahi kunga mari apokpa El Jiten Charangpat Nepra company dagi H Dines jahi kunga mathoi apokpa Leikidrabba Ice Janeshwar Madi Moirang Chingkha dagi Tingan Thoiba jahi kunga mathoi apokpa Leikidrabba Ti Santani Hairi Police na miyoi singadu wahang pawhang chathabada makhoina thobal amadi KAKCHING gi akoibada leiriba government employee amadi business tawriba miyoi singdagi sel khaibagi thabak chathai haiba khangba ngamki miyoi adudagi police na KCP Noyon gi letterhead ani Hyundai i20 car ama Samsung Galaxy M02 mobile ama Redmi 8A mobile ama amadi Realme 3i mobile ama fagatki farbam miyoi sing adugi mathakta case ama lokhatuna makhataba logi thabak chathanaba Waikhong police station da sinakhre haina pawsen makhatari